Army recruitment yaw bachatpa nupa macha ahum gi manungda ama thadoraklaga anina fazinduna thamliba adu khudakta thadorakadabane angang ane fazilaga ransom tanba sida sam rifles ke achouba maral ama lei haina tongan baluk taramapan gi oiba apunbagi pawgi mifam amada amkil ge president el ngan bina phongdukre hiramasiga mari leinana Manipur Press Club ki Kobru conference hall da pangthokpa pawgi mifam amada wafam sing ase phongdukleduna Amkil ge President El Nganbina Makatan hai SSC na loba GD ge recruitment da sarukya bachat ki ba miyoi ahum gi manungda amana thadoraklaga anina phajinduna thamkiba thawung ase miyoi bagi lijat nate masi terrorism ki thawung amane mi phajinduna mantikna ba terrorism ki thabak ase awang ba thakta condemn tawi thawung ase mama oibi singna yamna hakchin lawi asigumba thawung asida center amadi state lenga na tumina lefam thokte miyoi ani ase athuba matamda center amadi state lenga na thado hangadabane loinana makoibu Manipur gi mama oibi sing amadi imung manungda sinagadabani haina mahakna makata ki anga hum jakraganda moji mahai amagi ju sakhini anina phajannan thambaga amana thadorapase india gi mawong jadaba thabak singye aikhoi yam yaningdre aikhona tawresi thabak si yam sanga abani moi matau yi yengbani akhoi yengba ngamakre aduna angang anido hujema akhoi mama sigi ma khota sinabira wo thubada aikhoi loina syamna mukipa ta bo yaware nami mukipa ta bo dai khoi si dole na konji yaware akhoi ma sen nanga derege noina natala inge akhoi bi hoidre angang adi jo khoi khota thuna ba sinabira ko noina phari ba bi me amti ke am me hato ki ba ya me phang da halat ba me am je subai na huna bra noina khoi pa la da kuji marak maya da mayam ma hali ba kholi ba imai bian mayam ma wari si chak ai akuira chi ba ka hanai ande india sarkar su akoi Manipur sarkar su india Manipur sarkar se india no sitre ima sing jo sitre ai khoi karit da pam jatre Amkil Nupi Samaj Tami Chingmi NLANL Dimple Anul Bishnupur Thobal Imamacha Leima Ichel Ifam UPF NIPCO Mapi Council Amade Kadana Chingba Luk Taramapan ge Luchingba Kayana Saruk Yaduna Pangthokiba Paugi Mifamada Nupi Samaj ke President TH Ramanin Hai India Lengak na ngasi fawbada sanariba ase khangduna leibangamdre athubada fazen khiba icha ani do ima singda amade angang ani adugi imung manungge miyoi singda athubada sinagadabane micham kayage punse mangkhre tha tarat rom suraba lana se ngasi fawba India lengak na yengduna leide state lengak asisu karisu tawba ngamdana India lengak ki yaka yengduna leide fiba masina pen draba miyamna ningtamna hingba punsi adu pamlakle haiba wafam thambaga loinana athubada ichani adu thadokpira u haina mahakna makata ke koigi merger pre merger status da laibaduni pradana pami baje hairu bagi damakta aibu ai number piu hagani merger is pre merger status ban ba yade haina hairapa aduguma threat mayam ama lei threat mayam du leina ai ngasi bawa hingaga leiri aduna threat kaya leiraga su mama oibi thokdam je khoi leptana tawgani aduga icham chamna recruitment gi damakta chatkiba angang bu farga resan tan bai base Assam rifle gi chauraba marana ma lei moi gi khut yawi aduna Manipur government India government amadi Assam rifle na angang ani sibu Manipur da kutak ta thiraga mama sing da sinaga da bani aiba wafam si thamjari